Honorable Chief Minister Yumnam Khemchana Phongdokkhibada state asida ingtapa puraknaba honabada ruling amasung opposition party member khudimanga thodang lominasi habi wafamsu thamli madugi smatungina lanjanari ba IDP singi tangdu leita daba waroshin ama puraknaba chapchana honagani habi wafamsu pali samatangadi ojagi matri kamai thamini masi si minister mo oiba taraga dileba ke si minister mo oiba taraga dileba si punna akoi ubata bani maon opposition ruling haibudu magi political kenudugi wane boko aduga ma di lebak sigi opposition gi su minister ni ruling gi su minister lebak myam sigi si minister ni aduna magi wafam di masi tangai patana haibum thopani haidabe yadab aduga myam su cooperate tobum thoi maram di akoi se tongan ba party asia samna kana congress na magi election thengnari sisu vote yauri sisu akoi constitution ki makara lingi bo government si moi amtang paiba miyam confidence pipi woni lingbai wan ha yaui wane ba moi india dagi na constitution ki wang satlagi na leiba na tebo maram asina leiba pose framework asigi manungda makoi na pamba mong do da potu nakpa yana ba gi claim tawna bani that is madudi political game gi wane aduga apunba aspiration amadi apunba manipur apunba tangdulita manipur haibasi madi akoi gi thamoi gi nanthok pa yada pot ama leibani na the opposition ruling adu adai from leite anyhow laiba thabo kudimakta criticism oiba taragasu constructive criticism piba tabani adu suggestion piba tabani ai smai to honingi si lagari si tawwa yabani that is the statement amagi nesel adu nato adu gi pot mayam sing ado aikoi punna madulaina congress yawi bjp yawi adu gi wana tabo ko laiba apunba manipur gi aspiration amagi da maktadi aikoi punna any we are madudeda any kind of bias some who yaudana any kind of ethnic ki political ki kari difference some like na ko koi punna honamina batabani madugi appeal dunena ina khalleba koi andaki anova oina wasak loriba honorable cm y khemchana mayamda appeal tawriba ofam se adu maina oigane na khale adu aikoi matamzu 2027 da akoi election tawgadabani na matam asidi smooth functioning tawba karigumba akoi na sidaida se masida akoi na smooth oiba ngamdragadi government ama lakpa sidaida akoi na smooth oina function tawba yahandragadi masida politically natra kaino na khongkhep haina rakan sida tangdu leita da fiom ohenna basina targadi akoi na tuta si amu pr se amu haloi haninga leite ko amu halakpa kandadi kari warakani masana assembly dissolve to bata adu election ju uba phangaroi koi myamna mandate ama lause na panari batuni semeng election se adu to kasu uba phangoi maram di tongan ba magi system ama lakani aduna matang saida aikoina government ase mapung phan lehen ba aduga plus amana aikoi gi peace and tranquility hanjela hona bada aikoi punamaki maiki punamaki angle dagi aikoi punamateng pang kan side da pose aikoi yamna intact Manipur peace loving people of Manipur aduga yamna nungsi sanan leminaba Manipur amada within the short span matam sigi manungda koi punna hona minaraga madu phangna bo hona mi bata tabane boko aduna tana koi sideida adu haisan naraga ma toroga irang tholaga provoke tolaga mai sahala khollaga kai doroga taragadi hojik amu nau na PRC impose tawroi haini kai su leite maram di constitution ki provision da lo yaba ngantane boko aduna leiba myam punna makse irang thon ba haibase akoi gi manung dagi akoi na thon jagadabane akoi na control tawjagadane akoi na semjagadabane aduna hojikti akoi phase ama hogre hogiba phase u sakrasanu hojikti akoi apunba tangdu leitaba akoi keno amai wakhan khamin matam yore maram aduna haiba phum sigi matangda honorable chief minister anobu sigi wafum singa se yamna wan thok leiba aduga matang yamna saba tawhum thokpa aduga maya punamang nasu masida cooperation pigam thokpa tanja amani hena idi smain thamjage